Flixo presenting Death of a Unicorn. Film asi handakta ikui kuidena 2025 ta release tawkiba horror comedy category gi movie amani. IMDb da masigi rating na 10 gi manung da 6, Prime Video da 10 gi manung da 6, Rotten Tomatoes da 54% amadi 79% Google users sing na like tawkiba film amani. Film asi number da sangkiba senpham di $15 millions ni. Aduga film asi na box office ta tankiba senpham di $16 millions ni. Film asida maru oiba saktam langkhiba mioi singdi Ridley gi saktam langkhibi Jenna Ortega, Ridley gi mapa Elliot ki saktam langkhiba Paul Rudd, Leopold ki saktam langkhiba Richard E. Grant, amadi Sevhart ki saktam langkhiba Will Poulter. Film asigi mapung oiba wari matek am hana lithoktraga su film gi wari hekta liba haujaragi. Film gi wari liba haudrina gi mamangda mayamda karigumba amatang khangan jaramgi. I feel gi matam sana Bengali actress Madhumita Sarkar na masak takliba India gi khwaidagi thajanaraba platform most playbu mayamda khanganjagi. Haujik IPL gi matam oiri Jili game singda most play ga loinana spin tawbiyo duga iPhone sing iPad sing amadi atopa postai kaya ama hapta khudingi ngambiyu. Most play na adom gi damak yamna saurba prize pool ga loinana IPL hangama purakli. Yamaha bike, Realme mobile, Apple Watch TV gumba amadi atopa postai kaya ama exciting gifts oina ngambiyu. Join tawba matamda lupa samga gi rapid bonus ama phangbiu, Phone Pay, Google Pay natraga bank transfer gi matengna irai laina deposit tawbiu. Most play da sign up tawbiu, promotion section da sangbiu. Aduga 100% welcome bonus ama phangnaba gi damak code spin 1 sijinabiu. Most play gi damak Facebook ta review ama pibiu, aduga lupa sani phangbiu. Madugi mathakta marup amada refer tawbiu, aduga lupa lising ama ga sani tanbiu. Comment section da piriba link adu dagi hojikmak register tawbiu, aduga most play download tawba matamda adom gi lupa samga gi bonus claim tawbiu. Mayam adudi film gi wari amuk liba haujaragi. Death of a Unicorn hariba film asigi wari na horokpadai khoida Elliot Kinner amadi art ki satri amasu oiribi sahi kun sudribi mahaki masanupi Ridley bu ulei. Makhoini weekend nama haibadi suti gi matamda matam khara Elliot ki boss ki mayumda leiba satlami. Elliot ki boss company kya gi mapu oiriba senjau paiba businessman amani. Aduga Elliot na mahaki damak counselor ama oina thabak tawribani. Lambi da Elliot na gari thorpa matamda soibadagi unicorn haibadi masi amakhak panba sakol masa amakhak mahaki karna thumdat khirami. Masida mapa masa yamna pakhatlami. Makhoini makhoyi kardai kumtharaktuna unicorn masa sibu yenglami. Unicorn masa si haujik su hingdun lerami. Mahak yamna wana anabagi saina khangdun lerami. Talak asida unicorn asigi masi dagi karigumba mangalama thuraklami. Ridley unicorn asigi masi asida thengduni yenglami. Masida mahak masa karino haiba khangdaba karigumba malem amada chatkibagum phaurami. Adubu masipum namak Elliot na unicorn asigi makokta tayar sinnaba yotna hanjin thajinbadagi ikhang khanghoduna lepkhirami. Masigi matungda makhoina lakhiba yumaduda yoroklami. Makhoina unicorn adabu makhoigi kar manungda losinduna puraklami. Makhoigi wakhalda unicorn adu sikraba oina khalami. Mafam asida yorotlaga makhoini Kinnergi boss Odell Leopold, mahaki nupi Belinda amadi makhoini gi masa nupa Shepard ka unarami. Makhoini na makhoida lambi da thengnarakhiba kudong thiba amadi unicorn adugi maramda karibata takthoklamdi. Maramdi makhoi thodok aduna maram oiraga kudong thiba amata mayoknaba pamlamdi. Aduga makhoi ahingda mi loina tumna kharba matamda unicorn adubu lona phumjinkhini haina phirep lawrami. Mafam masida yorotlaga Ridley na washroom da mamai ta thokpa matamda maki mamai da thoklamba uring khara mangdun leramba urami. Masi uraga mahak yamna ngaklami. Tasengbadi mahaki mai matek asida unicorn gi itai khribani. Ridley na tawel da tayriba unicorn gi i mahaki mamai nakal amada amuk nanduni yenglami. Masida mahaki mamai nakal amada thoklamba uring su khudakta mangkhirami. Aduga masada mahakpu unicorn aduna korpugum su phaurami. Masipum namak urba matungda Ridley na mapabu matai amada kauthoklammi. Aduga wafam pumnamak taknabu hotnarami. Adubu mahaki mapana mahaki wa amata tabiramdi. Talak asida makhoyi kar mapalda yamna kanna lenglaklami. Masigi arthadi unicorn adu haujiksu hingli haibani. Kar lenglakpa makhol tabadagi yum asida leiriba mioi khudimak mapalda thuraklami. Unicorn adu kar manungdagi nanthoknabu hotnaraklami. Masida makhoina Elliot ki kar manungda unicorn nama hingduna yauri haibasi khangkhirami. Leopold ki assistant so kobi nupi amana unicorn asibu nomaina kaptuna mafam asida hatoklami. Leopold na Elliota nanga torom libase karino haina hanglami. Masida Elliot na makhoida wari pumnamak lirami. Ridley na su makhoida
यूनिकॉर्नगी ईदुना मरम ओइरगा माकी ममाइदा थोकलंबा उरिंगसिंग मांगखेबगी वाफम अदुसु ताकलामी matang asida Elliotna maki masada unicorn gi iyedu songkhibana maram oiraga maki mamit soklamba amadi allergy tawramba pumnamak phakre haiba khanglami masi pumnamak uraga hojikti makoina unicorn asida karigumba anaba ama hekpu phanba ngambagi sakti yawi haibasi khangma ngamlami hojikti makoi phibam masida kari tawbana phagani haina khanaba horami Leopold na unicorn asida karigumba anaba ama hekpu phanba ngambagi sakti yawi haiba khangbadagi makoi unicorn asida experiment tawnaba wafam haudoklami mipung khudimak maki wafam asibu yarami adubu ritli di aduma tawba pamlamdi numit asige ahingda ritli na maki kada leiringaida maki mapa Elliot maka wari saba sanaklami tasengmadi ritli na maki mama leikhidaba thodok amadagi mapabu waroduna leiribani Elliot na masanopi ritli da hairi ai nangna unicorn adugi masida thengluba matamda kari tawkhibano haiba khangdi adubu laibak phabadagi ai leirambadagi nang karisu tahodri wafam masi targa ritli na hairi nangi wakhalda aibu ngakthokpi ba mathau tai haina khalluribra Elliot na hairi hoi mathau tai haina khalli nang tawribadu udabra nang karigumba amana phajin bagumba natraga karigumba ma tawrei ritli na mapada natte madugumba natte hoi karigumba amadi tawi adubu madu karigumba phattaba ama natte maduna aingonda karigumba ama utpagum phawi aina nangonda wafam madu mamanga takna bu hotna khibani adubu nangna tabi khidi posak aduga aiga samnabagum phawi aduga jibaduna hek sikhibadagi ai isada ekoi mafam masida leidabana phagani haina khali jibadubu mioising asida sinaba si aranba amagum phawi haina taklami adubu maki mapa Elliot na maki wafam sing asida thajabiramdi mahakpu ngaurabu oina khanbirami maramaduna ritli na mapabu maki kadagi mapada tanthoroklami mapana mapada thokhraba matungda ritli na maki phonda mamagi photo sing yenglami masida mahakna mamagi photo amagi maningda unicorn yekpa poster amakhak thelamba urami masi urga ritli online da unicorn singi maramda thigatlami masida mahakna unicorn singbu phajinba natraga hatpagi maramda oiba the unicorn tapestry haina khangnaba theory amakhak thengnarami ritli theory sigi oiba wari sing parami theory asida mahakna karigumba unicorn singbu phajinduna thamba natraga hatpana singba tawrabadi khudong thiba kaya ama thorakpa yai haiba khangba ngamlami masi khangmada ritli yamna pakhatlami mathangi numita mafam masida Leopold ki damak thabak tawba Dr. Song kouba scientist amana lusingba scientist singi group ama laktuna Elliot amadi ritli gi masada unicorn gi idugi side effect amata leitabra haina sek tawba horami adubu makoina side effect amata phanglamdi makoina asiba unicorn asigi mathakta su experiment kaya ama tawrami makoina unicorn asigi masida taktuna masi asigi saruk khara powder oina lawrami aduga karigumba chemical khara yansillaga maida phutuna hidak mahi ama sagatlami aduga hidak adubu Leopold ki masada kapsinduna yenglami tasengmadi Leopold cancer naduna sigadabagi tawdun leiribani asomdana ritli makhatana unicorn singi maramda thigatlami talak asida Leopold maki phamdagi haugatuna mapada thorklami masi ubuda mayam pumnamak ngakpada loikhri maramdi Leopold yamna kanna naduna lepkhatpa phawba ngamdana wheelchair da leiramliba miwoini scientist sing asina Leopold ki e test tawduna yenglami masida makoina Leopold ki cancer adu unicorn dagi semba hidak aduna maram oiraga mapung phana phakre haibasi khangba ngamlami masida makoi atuki matik haraurami makoi gi mai paklaba experiment asigi phol oina Leopold na unicorn adubu makhata na sangyeng taunaba makoi gi lab ta punaba order tawrami maramdi mahak makoi gi lanai kana ba phangnabagi damak unicorn gi iyedugi duplicate haibadi iyeduga sap manaba e semba pamlami aduga Dr. Song na makoida nakoina aikoida punsi suppagi matam amadi malem asida leiriba masa khudimak pirabasu aikoina masibu amuk hanna puthokba ngamloi karigumba matamda mahausa prakriti gi mamangda science nolokpa tai haina taklami wafam masi tabada Leopold ningba kairami aduna mahakna unicorn gi iyedubu mamal yama tangna yonaba plan ama semlami hojikti makoina unicorn gi iyedubu online market ta mamal yama tangna thadokpa horami adubu ritli na unicorn singi the unicorn tapestry haiba theory du paruraba matungda makoida adumma tawdanaba hairami mahakna makoida unicorn singi the unicorn tapestry haiba theory edu bab tahanaba hotnarami mahakna hairi akhoi masibu lawba yaroi wari haibabu unicorn singbu tongalba mityeng amada yengnarakpani summi natra sahi sama lising kyage mamangda makoibu lai oiba jiba sing amagum yengnarami miyamna makoina karigumba anaba ama hekpu phan mangami haiba thajabadagi mipum khudimakna makoibu phanabu hotnakhi
ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯈꯣꯏ ꯌꯨꯅꯤꯀꯣꯔꯟꯒꯤ ꯇꯄꯦꯇꯤꯁ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯑꯗꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏ ꯃꯤꯗꯜ ꯑꯦꯖ ꯃꯇꯝꯒꯤꯅꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯅꯤꯀꯣꯔꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯤꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯕꯨ ꯊꯝꯖꯤꯟꯗꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤ ꯑꯁꯦꯡꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯈꯣꯏ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯕꯨ ꯊꯝꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯅꯤ꯫ ꯑꯩ ꯐꯥꯎꯕ ꯉꯝꯃꯤ꯫ ꯃꯁꯤ ꯅꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯔꯤꯗꯂꯤꯅ ꯃꯈꯣꯏꯗ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯁꯤꯗ ꯔꯤꯗꯂꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯟꯗꯥꯒꯟꯕ ꯌꯨꯅꯤꯀꯣꯔꯟ ꯑꯃꯅ ꯂꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯅ ꯗꯣꯛꯇꯔ ꯁꯣꯡꯕꯨ ꯃꯁꯤꯅ ꯃꯕꯨꯛ ꯐꯥꯎꯗꯣꯛꯅꯕ ꯊꯤꯟꯗꯨꯅ ꯗꯣꯛꯇꯔ ꯁꯣꯡꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯤꯑꯣꯄꯣꯜꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯅ ꯔꯤꯗꯂꯤꯒꯤ ꯃꯊꯛꯇꯁꯨ ꯂꯥꯟꯗꯥꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯗꯂꯤ ꯒꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤ ꯔꯤꯗꯂꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯤꯗ ꯃꯉꯥꯜ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯔꯤꯗꯂꯤꯗ ꯃꯁꯤ ꯑꯁꯤ ꯊꯦꯡꯍꯟꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯔꯤꯗꯂꯤꯅ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯁꯤ ꯑꯁꯤꯗ ꯃꯈꯨꯠꯅ ꯊꯦꯡꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯤ ꯑꯁꯤꯗ ꯊꯦꯡꯕ ꯅꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯤꯑꯣꯄꯣꯜꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨ ꯅꯣꯡꯃꯩꯅꯗꯤ ꯄꯥꯟꯈ꯭ꯔꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯑꯣꯄꯣꯜꯁꯅ ꯔꯤꯗꯂꯤꯗ "ꯅꯪ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯀꯝꯗꯧꯅ ꯈꯪꯕ ꯉꯝꯂꯤꯕꯅꯣ? ꯅꯪꯒꯤ ꯃꯌꯥꯝꯅ ꯊꯥꯖꯅꯩ ꯍꯥꯏꯕ ꯋꯥꯔꯤꯗꯨꯗꯒꯤꯔꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯔꯤꯗꯂꯤꯅ ꯃꯈꯣꯏꯗ "ꯃꯁꯤ ꯔꯤꯁꯔꯆꯇꯒꯤ ꯋꯥ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯉꯔꯥꯡ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯁꯤ ꯊꯦꯡꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯩ ꯇꯁꯦꯡꯅ ꯃꯗꯨ ꯅꯈꯣꯏꯗ ꯃꯇꯧ ꯀꯝꯗꯧꯅ ꯇꯥꯛꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯑꯩ ꯄꯣꯠꯁꯛ ꯑꯗꯨꯒ ꯁꯝꯅꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯃꯔꯤ ꯂꯩꯅꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯑꯆꯧꯕ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯐꯥꯎꯏ" ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯂꯤꯑꯣꯄꯣꯜꯁꯀꯤ ꯅꯨꯄꯤꯅ ꯔꯤꯗꯂꯤꯗ ꯍꯪꯂꯛꯏ, "ꯑꯗꯨꯅ ꯅꯪꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ?" ꯔꯤꯗꯂꯤꯅ "ꯍꯣꯏ, ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯊꯣꯛꯂꯒ ꯃꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯆꯠꯍꯟꯈꯤꯕ ꯄꯥꯝꯕ ꯃꯥꯜꯂꯤ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯀꯣꯔꯟ ꯑꯆꯧꯕ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯨꯅ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯒꯤ ꯏ ꯂꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨ ꯅꯣꯡꯃꯩꯅꯁꯨ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯤꯑꯣꯄꯣꯜꯁꯅ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯕꯨ ꯍꯥꯠꯄ ꯆꯠꯅꯕ ꯁꯥꯗꯥꯟꯕꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯂꯤꯌꯠꯄꯨꯁꯨ ꯅꯝꯗꯅ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯤꯗꯂꯤꯅ ꯃꯄꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯅꯍꯥꯛ ꯃꯈꯣꯏꯒꯤ ꯂꯣꯏꯅꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯆꯠꯂꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯅꯍꯥꯛ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯌꯨ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯅꯨ꯫ ꯅꯍꯥꯛ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯕꯤꯌꯨ." ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯁꯤꯗ ꯂꯤꯑꯣꯄꯣꯜꯁꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯤꯑꯣꯄꯣꯜꯁꯀꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯇꯪ ꯇꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯤꯑꯣꯄꯣꯜꯁ ꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯤꯑꯣꯄꯣꯜꯁꯀꯤ ꯃꯆꯥꯅꯨꯄꯥ ꯁꯦꯄꯥꯔꯠꯅ ꯌꯨꯅꯤꯀꯣꯔꯟꯒꯤ ꯇꯛꯈꯥꯏꯔꯒ ꯄꯥꯎꯗꯔ ꯑꯣꯜꯍꯟꯈ꯭ꯔꯕ ꯃꯀꯨꯞ ꯑꯗꯨꯒꯤ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯕꯥꯇꯤꯌꯥ ꯀꯧꯕꯤ ꯑꯇꯣꯞꯄ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯃꯗ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯁꯤ ꯑꯗꯨ ꯀꯛꯊꯠꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯁꯥꯏꯟꯇꯤꯁ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯒꯤ ꯃꯁꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯗꯂꯤꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡꯒꯤ ꯊꯤꯑꯣꯔꯤꯗꯨꯗꯒꯤ ꯁꯤꯈꯤꯕ ꯌꯨꯅꯤꯀꯣꯔꯟ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯄꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯐꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯂꯤꯌꯠꯇ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ "ꯌꯨꯅꯤꯀꯣꯔꯟ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯣ, ꯆꯦꯜꯂꯣ" ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯂꯤꯌꯠ ꯑꯃꯗꯤ ꯁꯥꯗꯥꯟꯕ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯎꯠꯂꯩ꯫ ꯃꯈꯣꯏ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯇꯥꯍꯧꯕ ꯏꯁꯤꯡꯗ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯤꯌꯠꯅ ꯃꯆꯥꯅꯨꯄꯤꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯎꯕꯗꯒꯤ ꯁꯥꯗꯥꯟꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯑꯅꯤꯁꯨꯕ ꯌꯨꯅꯤꯀꯣꯔꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫
ꯑꯅꯤꯁꯨꯕ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯅ ꯂꯤꯑꯣꯄꯣꯜꯒꯤ ꯑꯦꯁꯤꯁꯇꯦꯟ ꯁꯣꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯅꯤꯀꯣꯔꯟ ꯑꯅꯤ ꯑꯁꯤ ꯄꯨꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯤꯑꯣꯄꯣꯜꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯏꯂꯤꯌꯠ ꯑꯃꯗꯤ ꯂꯤꯑꯣꯄꯣꯜꯁ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯟꯅꯔꯛꯇꯨꯅ ꯂꯤꯑꯣꯄꯣꯜꯁꯄꯨ ꯃꯅꯤꯡ ꯃꯃꯥꯡ ꯅꯥꯀꯜ ꯑꯅꯤꯃꯛꯀ ꯊꯠꯆꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯑꯣꯄꯣꯜꯁ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯐꯝ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯞꯊꯔꯒ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯒꯤ ꯃꯆꯤꯗ ꯃꯈꯨꯠꯅ ꯊꯦꯡꯂꯒ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯃꯆꯤ ꯊꯦꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤ ꯌꯨꯅꯤꯀꯣꯔꯟ ꯃꯆꯥ ꯑꯗꯨꯒꯤ ꯄꯦꯔꯦꯟꯁꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯗꯨꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯕꯥꯇꯤꯌꯥꯅ ꯌꯨꯅꯤꯀꯣꯔꯟ ꯃꯆꯥ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯌꯨꯅꯤꯀꯣꯔꯟ ꯃꯆꯥ ꯑꯁꯤꯒꯤ ꯃꯆꯤ ꯃꯥꯡꯂꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯎꯔꯕ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯗꯣꯛꯇꯔ ꯕꯥꯇꯤꯌꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯪꯈꯥꯏ ꯁꯦꯒꯥꯏꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯊꯣꯡ ꯊꯨꯒꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯎꯗꯅꯕ ꯂꯣꯠꯂꯝꯃꯤ꯫ ꯏꯂꯤꯌꯠ ꯑꯃꯗꯤ ꯔꯤꯗꯂꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯑꯣꯄꯣꯜꯁꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯦꯄꯥꯔꯠꯅ ꯇꯦꯕꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯅꯤꯀꯣꯔꯟ ꯑꯃꯅ ꯂꯤꯑꯣꯄꯣꯜꯁꯀꯤ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯅ ꯂꯤꯑꯣꯄꯣꯜꯁꯀꯤ ꯅꯨꯄꯤꯕꯨ ꯆꯤꯛꯊꯠꯂꯒ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯆꯤꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯁꯦꯄꯥꯔꯠ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥ ꯃꯅꯨꯡꯗ ꯏꯂꯤꯌꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯤꯗꯂꯤꯕꯨ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯤꯌꯠꯅ ꯃꯆꯥꯅꯨꯄꯤ ꯔꯤꯗꯂꯤꯗ ꯑꯩꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯆꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯆꯤ ꯑꯁꯤ ꯍꯨꯔꯥꯜꯍꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯎꯔꯒ ꯔꯤꯗꯂꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯅꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯃꯇꯧ ꯀꯝꯗꯧꯅ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ, ꯑꯩ ꯈꯪꯗꯦ, ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯕ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯗ ꯋꯥꯁꯛꯈꯤꯕꯒꯤꯅꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯁꯛꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅꯕ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯩ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯗꯥꯏꯇ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯅꯤ, ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯥꯏꯊꯤꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯃꯊꯧ ꯇꯥꯗꯕꯒꯨꯝ ꯇꯧꯏ꯫ ꯇꯁꯦꯡꯕꯗꯤ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤ ꯑꯩꯒꯤ ꯇꯨꯡꯒ ꯇꯥꯟꯅꯔꯛꯂꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯣꯏꯈ꯭ꯔꯤ꯫ ꯅꯪ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯔꯤꯗꯂꯤ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯗꯂꯤꯅ ꯃꯄꯥꯗ ꯑꯩꯅ ꯃꯁꯤ ꯑꯗꯨꯕꯨ ꯊꯦꯡꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯃꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯨꯝ ꯈꯜꯂꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯗꯂꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯎꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯛꯄ ꯅꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯨꯅꯤꯀꯣꯔꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯀꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯂꯤꯌꯠꯅ ꯃꯆꯥꯅꯨꯄꯤ ꯔꯤꯗꯂꯤꯕꯨ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟꯂꯣꯝꯗ ꯇꯥꯟꯅꯍꯟꯅꯕꯅꯤ꯫ ꯃꯗꯨꯅ ꯔꯤꯗꯂꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯔꯤꯗꯂꯤꯅ ꯃꯄꯥꯗ ꯑꯗꯨꯝꯕ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯤꯌꯠꯅ ꯌꯥꯔꯝꯗꯦ꯫ ꯏꯂꯤꯌꯠ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯥꯜꯗ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯍꯟꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯗꯂꯤꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯁꯦꯄꯥꯔꯠꯅ ꯇꯦꯟ ꯑꯃꯅ ꯅꯝꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯦꯄꯥꯔꯠꯅ ꯃꯍꯥꯛꯅ ꯍꯨꯔꯥꯟꯈꯤꯕ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯆꯤꯒꯤ ꯄꯥꯎꯗꯔ ꯑꯗꯨ ꯃꯅꯥꯇꯣꯟꯗ ꯆꯤꯡꯁꯤꯜꯂꯨꯕꯗꯒꯤ ꯃꯃꯤꯠꯇ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯎꯔꯛꯇꯨꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯒꯜꯂꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄꯨꯝꯅꯃꯛ ꯏꯟꯒꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯗꯂꯤꯁꯨ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯄꯥꯔꯠꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯔꯤꯗꯂꯤꯕꯨ ꯂꯥꯡ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯤꯗꯂꯤ ꯌꯨꯅꯤꯀꯣꯔꯟ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯗ ꯊꯝꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯌꯨꯅꯤꯀꯣꯔꯟ ꯃꯆꯥ ꯑꯁꯤꯒꯤ ꯄꯦꯔꯦꯟꯁ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯔꯤꯗꯂꯤꯕꯨ ꯎꯔꯒ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯔꯤꯗꯂꯤꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯕ ꯌꯨꯅꯤꯀꯣꯔꯟ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯁꯦꯄꯥꯔꯠꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤꯡ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯌꯨꯅꯤꯀꯣꯔꯟ ꯑꯗꯨꯁꯨ ꯏꯂꯤꯌꯠꯀ ꯂꯣꯏꯅꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯔꯤꯗꯂꯤꯕꯨ ꯎꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯍꯤꯞꯊꯗꯨꯅ
ꯔꯤꯗꯂꯤꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯕ ꯌꯨꯅꯤꯀꯣꯔꯟ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯏꯂꯤꯌꯠ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯦꯄꯥꯔꯗꯅ ꯌꯨꯅꯤꯀꯣꯔꯟ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤꯡ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯤꯌꯠꯅ ꯁꯦꯄꯥꯔꯗꯇ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯁꯤ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯦꯄꯥꯔꯗꯅꯁꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯇꯦꯟꯖꯩꯅ ꯃꯉꯣꯟꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯏꯂꯤꯌꯠ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯄꯥꯔꯗꯅ ꯔꯤꯗꯂꯤꯕꯨ ꯑꯃꯨꯛ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯌꯨꯅꯤꯀꯣꯔꯟ ꯑꯃꯅ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯥꯊꯤꯅ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯄꯥꯔꯗ ꯃꯐꯝ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯂꯤꯌꯠꯁꯨ ꯁꯤꯔꯝꯗꯥꯏꯒꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯂꯤꯌꯠꯅ ꯃꯆꯥꯅꯨꯄꯤ ꯔꯤꯗꯂꯤꯗ ꯇꯁꯦꯡꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯎꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯤꯗꯂꯤꯅ ꯃꯄꯥꯗ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯀꯔꯤ ꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, "ꯑꯩ ꯈꯪꯗꯦ, ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯁꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯀꯔꯤꯒꯨꯝꯕ ꯀꯔꯦꯟ ꯃꯈꯜ ꯑꯃꯗ ꯅꯥꯟꯊꯨꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯗꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯃꯗꯨꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯄꯨꯈꯤ꯫ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯀꯔꯤ ꯊꯦꯡꯅꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯄꯥꯈꯠꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯑꯃꯝꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯎꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯥꯎꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯁꯨꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯁꯔꯨꯛ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝ ꯋꯥꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯃꯥꯡꯖꯧꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯈꯪꯗꯦ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯃꯄꯥꯅ ꯍꯥꯏꯔꯤ, "ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯏ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯂꯤꯌꯠ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯔꯤꯗꯂꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯄꯥꯕꯨ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯔꯤꯗꯂꯤꯅ ꯃꯄꯥꯕꯨ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄ ꯎꯔꯒ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃꯗꯤ ꯏꯂꯤꯌꯠꯄꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯤꯌꯠꯅ ꯃꯆꯥꯅꯨꯄꯤꯅ ꯌꯨꯅꯤꯀꯣꯔꯟꯒꯤ ꯃꯁꯤꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯂꯤꯌꯠꯄꯨ ꯍꯤꯡꯒꯠꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯤꯗꯂꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯤꯑꯣꯄꯣꯜꯗꯀꯤ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯗꯤ ꯏꯂꯤꯌꯠꯀꯤ ꯏ ꯇꯩꯔꯕ ꯐꯨꯔꯤꯠ ꯎꯔꯒ ꯏꯂꯤꯌꯠ ꯈꯣꯏꯅ ꯃꯤ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯄꯥ ꯃꯆꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥ ꯃꯆꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯄꯥ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯗꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯂꯤꯌꯠꯅ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯁꯤꯠ ꯕꯦꯜꯠ ꯐꯥꯖꯤꯜꯂꯒ ꯆꯦꯠꯅ ꯀꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯅ ꯁꯤꯠ ꯕꯦꯜꯠ ꯐꯥꯖꯤꯟꯈꯤꯕꯒ ꯌꯨꯅꯤꯀꯣꯔꯟꯁꯤꯡ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯀꯥꯔ ꯑꯁꯤꯗ ꯋꯥꯏꯁꯤꯟꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯔ ꯑꯁꯤ ꯁꯔꯛꯀꯤ ꯃꯇꯥꯏꯗ ꯌꯨꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫